ꯃꯌꯥꯝ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯇꯥꯕꯤꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯤꯡꯆꯥꯕꯒꯤ ꯃꯇꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯍꯩꯔꯕ ꯃꯥꯏꯕ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯉꯝꯃꯤ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧ ꯑꯗꯨ ꯐꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯥꯏꯕ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯑꯁꯤ ꯐꯒꯠꯅꯕꯒꯤꯗꯃꯛ ꯎꯄꯥꯏ ꯑꯃꯗꯤ ꯂꯩ, ꯃꯗꯨꯗꯤ ꯆꯤꯡ ꯑꯃ ꯂꯩ, ꯃꯁꯤꯗ ꯍꯤꯡꯆꯥꯕ ꯑꯃ ꯂꯩ, ꯃꯍꯥꯛꯀꯤ ꯖꯥꯗꯨꯒꯤ ꯃꯇꯨ ꯑꯗꯨ ꯈꯛꯇꯅ ꯐꯒꯠꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯇꯨ ꯑꯗꯨ ꯂꯧꯕꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯑꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯁꯤꯒꯤ ꯃꯇꯨꯅ ꯈꯨꯟꯖꯥ ꯈꯔꯗꯤ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯐꯍꯟꯕ ꯉꯝꯈ꯭ꯔꯦ, ꯃꯗꯨꯁꯨ ꯂꯥꯏꯕꯛ ꯐꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯃꯨꯔꯛ ꯃꯍꯥꯛꯀꯤ ꯃꯇꯨ ꯑꯗꯨ ꯀꯦꯜꯂꯛꯄ ꯊꯦꯡꯅꯔꯨꯕꯗꯒꯤꯅꯤ꯫ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯇꯨ ꯀꯦꯜꯂꯛꯄ ꯉꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯩꯉꯥꯛꯀꯤ ꯊꯧ ꯄꯨꯕ ꯌꯥꯎꯔꯤꯕ ꯃꯅꯥꯏ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯃꯇꯨ ꯑꯗꯨ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯑꯩꯅ ꯂꯧꯔꯨꯕ ꯌꯥꯕꯅꯤ, ꯑꯗꯨ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥ ꯅꯤꯄꯥꯟ ꯑꯗꯨꯒꯤ ꯈꯟꯕꯗ ꯑꯩ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯁꯨ ꯆꯠꯄ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯏꯃꯥꯒꯤ ꯈꯟꯕꯗ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯊꯪ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯩꯉꯥꯛꯀꯤ ꯊꯧ ꯄꯨꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝ ꯑꯃꯃꯝ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯆꯠꯂꯣꯏꯗꯧꯕꯒꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯥ ꯑꯗꯨꯗꯒꯤ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯗꯦꯕꯤꯠ ꯀꯧꯕ ꯑꯃꯅ ꯑꯩ ꯆꯠꯆꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯑꯗꯨ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯦ, ꯑꯩ ꯏꯊꯟꯇꯅꯤ, ꯏꯅꯤꯡꯊꯧꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗꯒꯤ ꯄꯦꯜꯂꯗꯨꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯇꯞꯅ ꯐꯔꯦ ꯑꯗꯨꯗꯤ ꯊꯤꯟꯊꯔꯒꯅꯨ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯗꯦꯕꯤꯠꯀ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯤꯡꯆꯥꯕ ꯂꯩꯕ ꯆꯤꯡ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯆꯤꯡ ꯃꯇꯣꯟ ꯑꯁꯤ ꯎꯕ꯭ꯔꯥ? ꯃꯁꯤꯗꯒꯤ ꯅꯛꯁꯤꯜꯂꯒ ꯆꯤꯡ 8 ꯎꯒꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯞꯄ 8ꯁꯨꯕ ꯆꯤꯡ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯒꯅꯤ, ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯩꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯆꯠꯄ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯂꯤꯗꯨꯅꯤ ꯍꯥꯏꯅ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯨꯔꯨꯝ ꯁꯣꯟꯅꯔꯛꯑꯝꯃꯤ, ꯑꯩꯁꯨ ꯆꯠꯄ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯅ꯫ ꯑꯃꯕꯨ ꯑꯣꯏꯔꯦ, ꯅꯪ ꯃꯥꯏ ꯄꯥꯛꯇꯨꯅ ꯀꯣꯅꯨꯡꯗ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯗꯨ ꯍꯟꯈ꯭ꯔꯦ꯫ ꯗꯦꯕꯤꯠꯁꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯌꯣꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯊꯥꯡꯒꯠꯇꯨꯅ ꯆꯤꯡꯂꯣꯝꯗ ꯂꯥꯛꯈꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯁꯪ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯪ ꯑꯗꯨꯗ ꯆꯪꯂꯨꯕꯗ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯍꯤꯡꯗꯨꯃ ꯌꯥꯔꯦꯛꯅꯕ ꯍꯥꯏꯖꯔꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯍꯜ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯁꯪꯕ ꯑꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯈꯠꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯇꯨ ꯂꯧꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯟ ꯇꯞꯊꯔꯗꯨꯅ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯂꯕꯗꯤ ꯑꯩꯒꯤꯁꯨ ꯑꯃꯠꯇ ꯄꯨꯕꯤꯔꯛꯎ, ꯑꯁꯤ ꯑꯃꯁꯨ ꯍꯪꯕꯤꯔꯛꯎ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯤꯕ ꯐꯪꯗꯕꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝ ꯉꯁꯤ ꯐꯥꯎꯕ ꯃꯥꯕꯨ ꯊꯤꯕ ꯂꯦꯞꯇ꯭ꯔꯤ, ꯑꯗꯨꯝ ꯊꯤꯈꯤꯅꯤ ꯑꯩꯅ ꯉꯝꯂꯤ ꯐꯥꯎꯕ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯗꯦꯕꯤꯠꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯗꯨꯅ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯝꯂꯕꯗꯤ ꯑꯩ ꯃꯇꯨ ꯑꯗꯨ ꯄꯨꯔꯛꯀꯦ, ꯑꯗꯨꯒ ꯋꯥꯍꯪ ꯑꯗꯨꯁꯨ ꯍꯪꯂꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯦꯕꯤꯠꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯄꯥꯟ ꯌꯧꯔꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯍꯤ ꯍꯣꯟꯕ ꯑꯃꯅ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯩꯁꯥ ꯈꯔꯅ ꯇꯨꯔꯦꯟ ꯑꯁꯤꯕꯨ ꯂꯥꯟꯕꯤꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥ ꯈꯔ ꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯣꯟꯃꯤꯟꯅꯔꯛꯈꯤ꯫ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯐꯝ ꯍꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ, ꯅꯍꯥꯛꯅ ꯉꯝꯂꯕꯗꯤ ꯑꯩꯒꯤꯁꯨ ꯑꯃꯠꯇ ꯄꯨꯕꯤꯔꯛꯎ, ꯑꯩꯅ ꯆꯍꯤ ꯀꯌꯥ ꯃꯁꯤꯒꯤ ꯍꯤ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯗꯕꯒꯤ ꯃꯔꯝꯁꯨ ꯍꯤꯡꯆꯥꯕꯗꯨꯗ ꯍꯪꯕꯤꯔꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯗꯦꯕꯤꯠꯅ ꯁꯣꯏꯗꯅ ꯃꯇꯨ ꯑꯗꯨ ꯄꯨꯔꯛꯀꯦ, ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯍꯪ ꯑꯗꯨꯁꯨ ꯍꯪꯂꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯋꯥꯡꯃ ꯑꯗꯨ ꯌꯧꯔꯗꯨꯅ ꯗꯦꯕꯤꯠꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯂꯝꯕꯤ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯗꯣꯜ ꯑꯗꯨ ꯅꯛꯁꯤꯜꯂꯛꯇꯨꯅ ꯆꯤꯡ 8 ꯑꯗꯨ ꯎꯕ ꯐꯪꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯆꯠꯅꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯥꯛꯈꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯂꯣꯡ 4 ꯐꯥꯡꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯃꯥꯒꯤ ꯆꯥꯛꯌꯣꯝ ꯑꯗꯨ ꯊꯥꯗꯨꯅ ꯆꯥꯔꯒ ꯄꯣꯊꯥꯔꯝꯃꯤ꯫
ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯅꯤꯡꯕ ꯀꯥꯏꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯃꯥꯡꯂꯤꯕꯅꯣ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯗꯦꯕꯤꯠꯄꯨ ꯎꯕꯗꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯗꯦꯕꯤꯠꯅꯁꯨ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯨ ꯄꯨꯕꯤꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯥꯡꯂꯤꯕꯅꯣ ꯍꯪꯕꯤꯔꯛꯎ, ꯃꯁꯤ ꯐꯪꯅꯕ ꯎꯄꯥꯏ ꯑꯗꯨ ꯈꯪꯂꯕꯗꯤ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯗꯦꯕꯤꯠꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯧꯔꯕ ꯑꯩꯈꯣꯏꯒꯤ ꯅꯪ ꯑꯁꯤ ꯀꯌꯥꯗ ꯐꯈ꯭ꯔꯕ ꯃꯔꯨꯞꯅꯣ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯗꯦꯕꯤꯠꯅ ꯀꯔꯤꯒꯤ ꯄꯥꯡꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯃꯃꯤꯠ ꯌꯦꯡꯅꯔꯗꯨꯅ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕ ꯈꯔ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯣ꯫ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯈꯪꯕꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨ 8ꯁꯨꯕ ꯆꯤꯡ ꯑꯗꯨꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯅꯪꯅ ꯈꯪꯂꯤꯁꯦ ꯑꯗꯨ ꯈꯛꯇꯔꯥ? ꯏꯇꯥꯎ, ꯅꯪ ꯁꯣꯏꯗꯅ ꯗꯁꯥ ꯇꯥꯕ ꯇꯥꯔꯦ꯫ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯃꯨꯟꯅ ꯇꯥꯎ, ꯅꯪꯅ ꯇꯧꯒꯗꯕꯗꯣ ꯑꯩꯈꯣꯏ ꯍꯥꯏꯒꯦ ꯍꯥꯏꯔꯗꯨꯅ ꯅꯪꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯌꯨ, ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯣꯛꯈ꯭ꯔꯛꯄ ꯃꯇꯝꯗ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯉꯨ꯫ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯁꯨꯛꯅ ꯃꯝꯃꯤ, ꯑꯗꯨꯅ ꯀꯦꯟꯗꯜꯁꯤꯒ ꯃꯩꯈꯦꯠꯁꯤꯒ ꯄꯥꯏꯁꯤꯟꯈꯣ꯫ ꯁꯨꯔꯨꯡꯗꯨ ꯈꯝ ꯊꯦꯡꯕ ꯐꯥꯎꯕ ꯆꯪꯉꯨ, ꯑꯗꯨꯗ ꯊꯣꯡ ꯑꯃ ꯂꯩꯔꯝꯒꯅꯤ, ꯃꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯔꯕꯗꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯃꯥꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ ꯑꯅꯤ, ꯏꯇꯥꯎ ꯑꯅꯤꯅ ꯇꯥꯛꯄꯤꯔꯛꯄ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯍꯧꯈꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯗꯣꯜ ꯑꯗꯨ ꯌꯧꯔꯝꯃꯤ, ꯑꯗꯨꯗꯒꯤ ꯆꯤꯡꯗꯣꯜ 8 ꯑꯗꯨ ꯎꯔꯝꯈꯤ꯫ ꯗꯦꯕꯤꯠꯅ 8ꯁꯨꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯁꯨꯛꯏ, ꯆꯪꯕꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯇꯤꯡꯈꯪ ꯄꯥꯟꯕ ꯎꯔꯤ ꯋꯥꯔꯤ ꯅꯥꯄꯤꯁꯤꯡꯅ ꯆꯠꯄꯗ ꯃꯈꯣꯡ ꯌꯦꯠꯁꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ 8ꯁꯨꯕ ꯆꯤꯡ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯁꯤ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯍꯥꯛꯅ ꯀꯦꯟꯗꯜ ꯑꯗꯨ ꯆꯝꯈꯠꯂꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯈꯝ ꯊꯦꯡꯕ ꯐꯥꯎꯕ ꯆꯪꯂꯛꯈꯤ꯫ ꯃꯃꯩ ꯊꯪꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯎꯒꯤ ꯊꯣꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯝꯃꯤ, ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯉꯛꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯗꯦ, ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯪꯂꯗꯨꯅ ꯁꯣꯔ ꯍꯣꯟꯗꯣꯛꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯛꯑꯕꯗꯤ ꯅꯪ ꯐꯥꯔꯒ ꯆꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯕꯤꯠꯅ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯅꯨꯄꯤ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯝꯕꯤꯗ ꯃꯤꯑꯣꯏ 3ꯅꯁꯨ ꯃꯇꯨ ꯑꯁꯤ ꯄꯨꯕꯤꯔꯛꯎ ꯍꯥꯏꯔꯛꯈꯤ ꯑꯃꯗꯤ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯗꯦꯕꯤꯠ ꯑꯗꯨ ꯀꯥ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯊꯨꯅ ꯅꯪ ꯁꯥ ꯎꯆꯦꯛꯀꯤ ꯃꯇꯨꯅ ꯌꯣꯝꯕ ꯐꯃꯨꯡ ꯃꯈꯥ ꯑꯁꯤꯗ ꯂꯣꯠꯂꯨ, ꯅꯪꯒꯤ ꯃꯅꯝ ꯑꯗꯨ ꯈꯪꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯂꯣꯏꯕ ꯇꯥꯔꯦ ꯍꯥꯏꯔꯒ ꯁꯨꯔꯨꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗꯒꯤ ꯅꯨꯡꯁꯤꯠ ꯆꯪꯍꯜꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯩ ꯍꯧꯒꯠꯂꯒ ꯆꯐꯨ ꯊꯥꯡꯒꯠꯇꯨꯅ ꯊꯣꯡꯕ ꯊꯥꯛꯄ ꯍꯧꯒꯠꯂꯝꯃꯤ, ꯃꯅꯝꯁꯤꯡ ꯑꯁꯤꯅ ꯅꯪꯒꯤ ꯃꯅꯝ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯤ ꯑꯗꯨ ꯐꯃꯨꯡ ꯀꯥꯗ ꯆꯪꯂꯛꯂꯒ ꯂꯣꯠꯅꯕ ꯍꯥꯏꯔꯛꯏ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ, ꯑꯗꯨꯕꯨ ꯅꯪ ꯌꯥꯝꯅꯗꯤ ꯆꯦꯛꯁꯤꯜꯂꯨ, ꯑꯗꯨꯒ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯌꯨ꯫ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯊꯤꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯂꯨꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯌꯧꯔꯛꯑꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯈꯣꯜ ꯂꯥꯎꯅ ꯍꯧꯅ ꯉꯪꯉꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯃꯤꯅꯝ ꯅꯝꯃꯤ, ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯐꯥꯔꯒ ꯆꯥꯊꯣꯛꯄ ꯇꯥꯔꯦ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯔꯗꯨꯅ ꯅꯪꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯕꯒꯤ ꯁꯨꯝ ꯈꯟꯖꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗ ꯍꯥꯏꯅ ꯈꯨꯝꯃꯝꯃꯤ꯫ ꯑꯩ ꯃꯤꯅꯝ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯐꯥꯟꯁꯤꯡ ꯑꯃꯗꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯊꯕ ꯇꯧꯗꯅ, ꯅꯪ ꯌꯥꯝꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯝꯃꯅꯤ ꯅꯨꯡꯁꯤꯕ, ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯌꯨ ꯂꯤꯛꯂꯤꯁꯤꯡ ꯑꯗꯨꯁꯨ ꯈꯤꯜꯂꯒ ꯊꯝꯃꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯁꯥꯎꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯆꯤꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝ ꯈꯜꯂꯒ ꯂꯩꯗꯅ ꯇꯧꯔꯤꯅꯤ, ꯁꯠ ꯁꯠ ꯆꯥꯁꯤꯜꯂꯣ ꯍꯥꯏꯔꯒ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ
ꯄꯣꯊꯥꯅꯕ ꯐꯃꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯐꯃꯨꯡ ꯃꯊꯛꯇ ꯀꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ, ꯑꯩꯅ ꯁꯨꯝ ꯈꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯃꯔꯝꯗꯤ ꯁꯤꯒꯤ ꯀꯥꯁꯤꯗꯅ ꯍꯦꯟꯅ ꯅꯝꯃꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯇꯨ ꯑꯃ ꯐꯨꯛꯇꯠꯂꯒ ꯐꯃꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ, "ꯏꯁ, ꯀꯩꯅꯣ ꯅꯥꯏꯅꯦ ꯅꯪ ꯇꯧꯔꯤꯗꯨꯕꯣ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯁꯣꯏꯈ꯭ꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯅ ꯑꯉꯛꯄ ꯃꯪ ꯑꯃ ꯃꯪꯗꯨꯅ ꯅꯪꯒꯤ ꯅꯇꯨꯗꯣ ꯆꯤꯡꯊꯠꯈ꯭ꯔꯕ ꯃꯥꯜꯂꯦ" ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ, "ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ ꯃꯪꯗ" ꯍꯪꯂꯛꯑꯝꯃꯤ꯫ "ꯑꯩꯅ ꯃꯪꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯂꯥꯞ ꯂꯥꯞꯇꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯃꯥꯡꯂꯝꯃꯤ" ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯇꯨꯝꯂꯤ ꯇꯨꯝꯂꯤ ꯇꯧꯔꯒ, "ꯅꯪꯒꯤ ꯃꯪ ꯑꯗꯨ ꯆꯨꯝꯃꯤꯅꯦ, ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤ ꯂꯩꯕꯅꯤ, ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯃꯥꯡꯂꯗꯨꯅ ꯃꯈꯣꯏꯅ ꯈꯪꯗꯗꯅ ꯇꯧꯔꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯝ ꯑꯅꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯀꯣꯜ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨꯗ ꯏꯐꯨꯠ ꯑꯃ ꯂꯩ, ꯃꯗꯨꯒꯤ ꯏꯐꯨꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯂꯤꯟ ꯑꯃ ꯍꯥꯠꯂꯒ ꯏꯐꯨꯠꯇꯨꯗ ꯂꯨꯞꯁꯤꯜꯂꯕꯗꯤ ꯏꯐꯨꯠ ꯑꯗꯨꯗꯒꯤ ꯁꯅꯥ ꯑꯃꯗꯤ ꯀꯣꯔꯤꯅꯆꯤꯡꯕ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯟ ꯊꯨꯝꯁꯤꯡꯗꯨ ꯐꯪꯕ ꯉꯝꯒꯅꯤ." ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯗꯣꯛꯂꯗꯨꯅ "ꯇꯨꯝꯃꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯇꯨ ꯑꯃ ꯑꯃꯨꯛ ꯐꯨꯛꯇꯠꯂꯝꯃꯤ, ꯑꯗꯨꯒ ꯐꯃꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ, "ꯀꯔꯤꯅꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯕꯣ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯤꯁꯤꯕꯣ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯄꯤꯛꯊꯅ ꯅꯨꯡꯁꯤꯅ, "ꯑꯃꯨꯛꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯇꯨ ꯑꯗꯨ ꯐꯣꯏꯈ꯭ꯔꯦ, ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯉꯛꯄ ꯃꯪ ꯑꯃꯁꯨ ꯃꯪꯂꯝꯃꯤ꯫ ꯃꯪ ꯑꯁꯤꯗ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯆꯍꯤ ꯀꯌꯥ ꯇꯨꯔꯦꯜ ꯑꯃꯗ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯗꯨ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯅ ꯋꯥꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯅꯪꯒꯤ ꯃꯪ ꯑꯗꯨ ꯆꯨꯝꯃꯤ" ꯍꯥꯏꯔꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯤ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯕ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯤ ꯂꯥꯟꯕꯤꯕꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯍꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯍꯧꯔꯕꯗꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ, ꯑꯗꯨꯒ ꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯒꯅꯤ꯫ ꯋꯥ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯖꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ, "ꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯪ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯄꯣꯊꯥꯔꯁꯤ" ꯍꯥꯏꯔꯒ ꯇꯨꯝꯊꯕ ꯍꯧꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯇꯨ ꯑꯅꯤ ꯐꯨꯛꯇꯠꯇꯨꯅ ꯐꯃꯨꯡ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯌꯥꯝꯅ ꯁꯥꯎꯅ ꯉꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯏꯪꯅ ꯄꯣꯊꯥꯕ ꯐꯪꯗꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯅꯪꯒ ꯂꯣꯏꯅꯕꯗ, ꯀꯔꯤ ꯑꯇꯣꯞꯄ ꯃꯪ ꯑꯃꯃꯨꯛ ꯃꯪꯂꯦ" ꯍꯥꯏꯅ ꯍꯤꯡꯆꯥꯕꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ, "ꯍꯣꯏ, ꯑꯩꯒꯤ ꯃꯪꯗ ꯁꯪꯕ ꯅꯨꯄꯥ ꯑꯃꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯪꯅꯕ ꯋꯥꯅ ꯁꯪ ꯑꯃꯗ ꯊꯤꯕ ꯎꯔꯝꯃꯤ" ꯍꯥꯏꯔꯝꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ, "ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯅꯤ, ꯅꯪꯒꯤ ꯃꯪꯗ ꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥ ꯅꯨꯄꯤ ꯑꯗꯨ ꯅꯍꯥꯛꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯇꯧꯔꯤꯉꯩꯗ, "ꯑꯩ ꯍꯛꯆꯥꯡ ꯋꯥꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯄꯣꯛꯄꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯤꯅꯝ ꯅꯝꯃꯤꯅꯦ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯃꯤꯀꯨꯞ ꯑꯃ ꯄꯟꯊꯗꯅ, ꯑꯩꯁꯨ ꯐꯥꯎꯏꯅꯦ, ꯁ꯭ꯋꯥꯏꯗꯒ ꯂꯩꯕ ꯖꯥꯠꯂꯥ, ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯃ" ꯍꯥꯏꯖꯤꯜꯂꯒ ꯊꯤꯕ ꯆꯠꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯂꯔꯣꯏ ꯈꯪꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥꯒꯗꯣ ꯃꯇꯨ ꯃꯔꯤ ꯑꯗꯨ ꯄꯨꯔꯗꯨꯅ ꯁꯨꯔꯨꯡꯂꯣꯝꯗ ꯅꯥꯟꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯆꯤꯡ ꯂꯝꯕꯤꯔꯣꯝꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ, ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯒꯤ ꯃꯇꯨ ꯑꯗꯨ ꯄꯤꯔꯗꯨꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯌꯧꯔꯛꯄꯗ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ, ꯃꯗꯨꯗꯒꯤ ꯖꯥꯗꯨꯒꯤ ꯃꯇꯨ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯤ ꯑꯗꯨꯗ ꯇꯣꯡꯈꯠꯂꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯩ ꯍꯤ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ" ꯍꯥꯏꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ, "ꯍꯥꯟꯅ ꯇꯨꯔꯦꯜ ꯋꯥꯡꯃ ꯁꯤꯗ ꯂꯥꯟꯊꯣꯛꯈꯣ, ꯑꯗꯨꯒ ꯍꯥꯏꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯑꯒ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯪꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯅ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯩꯍꯟꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯅꯥꯗꯨꯅ ꯂꯩꯔꯝꯈꯤ, ꯑꯗꯨꯗꯒꯤ ꯖꯥꯗꯨꯒꯤ ꯃꯇꯨ ꯑꯗꯨ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯝꯈꯤ꯫
ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝꯁꯨ ꯉꯛꯄ ꯐꯥꯎꯈꯤ, ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯐꯥꯗꯨꯅ ꯊꯝꯂꯝꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯃꯤꯟꯅꯩ ꯍꯥꯏꯕ ꯑꯗꯨ꯫ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯂꯥꯎꯊꯣꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯗꯨꯗꯤ ꯖꯥꯗꯨꯒꯤ ꯃꯇꯨ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯐꯍꯟꯕ ꯉꯝꯍꯟꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥ ꯑꯗꯨ ꯐꯔꯛꯂꯗꯨꯅ ꯗꯔꯕꯥꯔꯗ ꯀꯥꯗꯨꯅ ꯁꯥꯁꯟ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯗꯦꯕꯤꯗꯀ ꯅꯨꯄꯤꯗꯨꯒ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯧꯁꯤꯜ ꯑꯣꯏꯔꯝꯕꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯅꯝ ꯇꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯝꯃꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯤ ꯑꯗꯨ ꯃꯍꯥꯛꯄꯨ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤ ꯑꯗꯨ ꯂꯥꯟꯊꯣꯛꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯑꯗꯨ ꯈꯪꯂꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯨꯅ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯍꯤ ꯑꯗꯨꯗ ꯃꯇꯝ ꯆꯨꯞꯄ ꯊꯝꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯋꯥꯔꯤ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫